ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯦꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯁꯤ ꯃꯁꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯨꯡꯗ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ ꯁꯤ ꯊꯕꯛꯁꯦ ꯇꯣꯛꯊꯣꯛꯑ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣꯕ ꯍꯥ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣꯕ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯐꯥꯗꯣꯛꯈꯤꯗꯥꯟ ꯇꯥꯅꯤ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯐꯥꯔꯝꯃꯣꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯖꯦꯜ ꯂꯩꯔꯣꯏꯗ꯭ꯔꯕ ꯌꯥꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯒꯥꯔꯤ ꯑꯅꯧ ꯑꯅꯧꯕꯁꯤꯡꯁꯦ ꯇꯛ ꯇꯛ ꯍꯨꯔꯥꯜꯂꯒ ꯅꯝꯕꯔ ꯊꯣꯛꯇꯣꯛ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒ ꯌꯣꯟꯊꯣꯛꯑꯒ ꯁꯦꯟ ꯇꯥꯟꯕ ꯁꯤꯗꯩ ꯐꯕ ꯊꯕꯛ ꯀꯩ ꯂꯩꯔꯤꯒꯦ 이붕어 너희는 ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ 이빠ꯗꯤ ꯀꯌꯥ ꯄꯥꯝꯗꯦꯅꯦ 이빠ꯅ 이빠ꯟ ꯐꯔꯤꯉꯩ ꯈꯥꯕꯗ ꯍꯥꯏꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯊꯛ ꯊꯛꯅꯤ ꯀꯩ ꯀꯤꯅꯔꯝꯃꯤꯗꯣ ꯃꯗꯨꯗ ꯄꯥꯅ ꯅꯥꯄꯜ ꯇꯧꯔꯨꯕꯗꯒꯤ ꯄꯥꯅ ꯋꯥꯐꯝꯗ ꯇꯥꯗꯨꯅ ꯖꯦꯜꯗ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯂꯩꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ 이빠ꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯦ ꯏꯄꯥꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯁꯤꯗ ꯏꯄꯥꯅ ꯄꯥꯝꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯂꯩꯍꯧꯔꯤꯕ ꯐꯥꯔꯝ ꯑꯗꯨ ꯅꯪꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯏꯄꯥ ꯄꯥꯝꯃꯤ ꯏꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ 하우라 토이토이비야. Kanada hinong noima. Imana ngarang nane ngambidagi lerakpane. How ini? Tumme. Masih hinong nungti lero ko. Ako jok chang panawa. Ma, hinong se eju nungti gizaninge nungti gilero ko. Lerakani. Isana pamjaba. Nane ngambina yon ba hinong se nungti gi lerakani. Imana nungti gi hinong lerakani haido. Idam harawe. Ikoi magi wata sidi hinong ga sa dau ta le ko. Talunu chasi di sasalu. Kane. Akoi mana nga muta de shiro. Sumang matun je chalaga. Hinong maruje thajalorga. Thajalo. Isana tharamba hinong pambido. Hayang wai ningon mawana hi agasana na ba. Ima, parak yang ngang nu ba? Hey, yam lun taurunu. Luna pumuraga ne. Pambido pangwang he wang thokidana ne. Hayang ningon mawana karga hekpada ne. Masatek na tarakta na ba. Makwang tek jani. Wang ngang ini na maning mamang tat na ngang adana. Hinong ga se. Tha ga da baga tan chale ko. Cici, hinong dudong thoi hawaraye. Tharamo ba? Hengang, nang jo hor kanu ko. Ngasi ne aina sawningakta na ne. Nang sijani nang. Hey. Saunu. Hainong marudung kak thabada ne. Dumain chawbong na de. Thabu thara di ne. Ningon mawado makwang tek jarasu ne. Namazu hayeng machin na do su sabu phangni dana. Akoi masi de ba. Masidi.
ꯇꯥꯜꯂꯤꯁꯤꯕꯨ ꯑꯩꯔꯣ ꯅꯣꯏꯔꯣ ꯆꯤꯡ ꯃꯆꯤꯡ ꯈꯨꯝꯃꯤꯅꯦ Hey! Ibu mau tutung! Hey! Hey! Mau tutung! Babu! 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 Hospital पूछे बाबू बाबू तो Wah, as, Pele. ꯀꯩꯅꯣ ꯃꯥ ꯌꯦꯡꯉꯤꯁꯤꯕꯣ ꯇꯥꯈꯣꯏꯅꯦ ꯑꯗꯨꯕꯨꯅꯤ ꯌꯦꯡꯉꯤꯗꯨꯕꯨ ꯀꯔꯤ ꯌꯥꯎꯒꯦ ꯅꯪꯕꯣ Hey, aku Thoithoiba, Mr. India kan pergi selection panggil ni. ꯃꯁꯥ ꯈꯪꯉꯝꯃꯗ꯭ꯔꯣ Pau piru sih dah. ꯁꯦ Thoithoiba. ꯀꯩꯅꯣ ꯃꯤ ꯇꯥꯈꯣꯏꯅꯦ ꯇꯥꯈꯣꯏꯅꯦ ꯉꯥꯎꯔꯕ ꯅꯪꯕꯨ Harau man ngau. ꯀꯩꯗꯧꯔꯒꯦꯕ Che, ꯀꯩꯗꯧꯔꯒꯦ sini usah. ꯑꯩ ꯈꯜꯂꯤ ꯁꯤꯗꯤ ꯈꯜꯂꯤ ꯇꯥꯈꯣꯏꯅꯦ ꯑꯩ ꯆꯠꯂꯔꯣꯏꯗ ꯀꯩꯒꯤꯅꯣ ꯂꯩꯇꯕꯅꯤꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯁꯦꯜ ꯌꯥꯝ ꯆꯪꯉꯦ Tu kita kan kalau nak boleh di sini. Ulah, ini panap singin. Sak lor bo. ꯂꯣꯏꯔꯦ ꯆꯥꯛꯇꯤ ꯅꯦ ꯆꯥꯎꯅ ꯂꯣꯏꯁꯤꯜꯂꯒ ꯊꯝꯃꯝꯃꯕꯅꯤ Sak tu setar sila. Ay bang siapa mapu enjang ngau biram ba. ꯍꯦꯟꯖꯥꯡ ꯍꯧꯕꯤꯔꯝꯕ ꯑꯩꯒꯤ ꯃꯔꯨꯞꯁꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯣꯛꯀꯗꯕ ꯑꯗꯨꯒꯤ ꯗꯣꯅꯦꯁꯟ ꯂꯥꯛꯆꯕꯅꯦ donation ꯑꯅ ꯐꯥꯔꯝ ꯑꯁꯤꯒ ꯑꯝꯇ ꯐꯝꯕ ꯉꯝꯃꯣꯏꯗꯧꯔꯦꯗ ꯁꯠꯁꯦ ꯑꯩ ꯑꯉꯝꯕꯅꯤ Nanau, Thoithoiba. ꯇꯥꯈꯣꯏꯅꯤꯅꯦ Nungai ba pau ble re. ꯇꯥꯈꯣꯏꯅꯦ Akhui mele do. Mari na kume ye. ꯑꯥ Hayeng di ne. Akhui khar sala ga ne. Donation
ꯁꯦꯟ ꯆꯥꯎꯅ ꯍꯥꯞꯄꯟꯁꯤ ꯇꯥꯈꯣꯏꯅꯦ ꯀꯅꯥ ꯀꯅꯥ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯈꯣꯏꯅꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯔ ꯑꯩꯈꯣꯏ ꯍꯌꯦꯡ ꯂꯥꯛꯆꯔꯒꯦ ꯐꯔꯦ ꯐꯔꯦ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯑꯩ ꯁꯣꯏꯗꯅ ꯊꯤꯔꯝꯃꯒꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯁꯥꯔ ꯑꯥꯏ ꯍꯣꯏꯅꯦ ꯀꯔꯤ ꯂꯩꯔꯦ ꯐꯝꯃꯨ ꯐꯝꯃꯨ ꯁꯥꯔ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯂꯥꯛꯆꯔꯤꯌꯦ ꯆꯪꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯤ ꯌꯥꯎꯔꯤꯕ꯭ꯔꯣ ꯆꯪꯍꯜꯂꯨꯔꯅꯤ ꯀꯩꯅꯣ ꯊꯣꯏꯊꯣꯏꯕ ꯅꯣꯏ ꯂꯣꯏ ꯆꯪꯉꯣ ꯌꯥꯏꯌꯦ ꯐꯝꯃꯨ ꯐꯝꯃꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯁꯥꯔꯒꯤꯗ ꯂꯥꯛꯆꯔꯤꯁꯦ ꯍꯟꯗꯛꯇ ꯃꯤꯁꯇꯔ ꯀꯪꯂꯩꯄꯥꯛ ꯇꯥꯏꯇꯜ ꯐꯪꯈ꯭ꯔꯕ ꯏꯅꯥꯎ ꯊꯣꯏꯊꯣꯏꯕꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯟꯇꯦꯁꯇ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯗꯣꯅꯦꯁꯟ ꯂꯥꯛꯆꯕꯅꯤ ꯑꯣ ꯊꯣꯏꯊꯣꯏꯕ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯟꯇꯦꯁ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯊꯣꯏꯊꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯆꯔꯤꯁꯤ ꯁꯥꯔꯗꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯦ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯍꯥꯞꯄꯤ ꯂꯨꯄꯥ 5,000 ꯈꯛꯇꯅꯤ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯁꯥꯔ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯒꯦ ꯃꯥꯏ ꯄꯥꯛꯂꯛꯎꯀꯣ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔꯁꯨ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏ ꯌꯧꯖꯔꯒꯦ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯧꯔꯣꯀꯣ ꯑꯥꯗꯒꯤ ꯋꯥꯄꯟꯁꯦ ꯂꯩꯇ꯭ꯔꯗꯤ ꯊꯣꯏꯊꯣꯏꯕꯒꯤ ꯊꯣꯡꯒꯥꯟꯗꯣ ꯎꯔꯗꯃꯤꯅꯦ ꯃꯁꯤꯒꯤ ꯐꯔꯛ ꯇꯥꯕ ꯋꯥꯄꯟ ꯑꯁꯦ ꯂꯩꯀꯥꯏ ꯅꯍꯥꯔꯣꯟ ꯈꯔ ꯅꯦꯛꯑꯒ ꯀꯣꯛ ꯌꯥꯟꯊꯠꯂꯅꯤꯀꯣ ꯏꯃꯥ ꯃꯣꯏ ꯑꯩꯈꯣꯏ ꯆꯪꯒꯤ ꯏꯃꯨꯡꯁꯤꯁꯨ ꯋꯥꯄꯜ ꯑꯁꯨꯝꯕ ꯀꯩꯗꯧꯕꯩ ꯊꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯔꯦ ꯃꯤ ꯂꯛꯅꯩꯅꯦꯅ ꯃꯇꯥꯡꯗꯤ ꯆꯥꯗꯅ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯑꯩꯁꯨ ꯈꯪꯂꯛ ꯍꯦꯜꯂꯛꯅꯅꯤꯡꯉꯛꯄ ꯃꯤ ꯂꯛꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯔꯣꯏꯀꯣ ꯍꯦꯔꯥ ꯅꯨꯄꯤꯒꯤ ꯋꯥꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯉꯥꯟꯊꯣꯏ ꯅꯕꯨꯡꯗ ꯂꯩꯒꯦꯗꯅꯅꯦ ꯇꯥꯟꯅꯕ ꯂꯩꯁꯥꯕꯤ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯩꯅ ꯌꯥꯕꯤꯗꯕ ꯉꯥꯛꯇꯅꯤ ꯗꯥꯕꯣꯏꯗ ꯇꯥꯟꯅꯔꯤꯁꯤꯡꯗꯣ ꯅꯞꯆꯣꯕꯤ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯤ ꯏꯆꯦ ꯀꯅꯥꯗ ꯅꯞꯆꯣꯕꯤꯒ ꯍꯥꯏꯗꯨꯕꯣ ꯍꯦ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯒꯗꯕꯗꯣ ꯑꯗꯨꯝ ꯄꯥꯎ ꯌꯥꯗ꯭ꯔꯣ ꯑꯍꯟ ꯋꯥꯅꯤ ꯈꯪꯗꯦ ꯑꯉꯥꯡ ꯋꯥꯅꯤ ꯈꯪꯗꯦ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯅꯨꯡ ꯍꯩꯅꯨ ꯍꯦꯛ ꯁꯥꯔꯗꯅ ꯅꯪ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯖꯕꯤꯗꯅ ꯃꯥꯅ ꯀꯣꯏꯇꯥꯅꯤ ꯇꯥꯟꯅꯔꯗꯅ ꯍꯦ ꯑꯉꯥꯡ ꯑꯔꯤꯕꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯩꯁꯤꯡꯉꯤꯁꯦ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯁꯝ ꯅꯅꯥꯅꯦꯅ ꯁꯥꯡꯅ ꯈꯥꯛꯆꯜꯂꯗꯅ ꯃꯤ ꯌꯦꯡꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯑꯕꯣ ꯅꯦ ꯁꯣꯛꯄ꯭ꯔꯣ ꯁꯣꯛꯇꯦ ꯉꯥꯏꯈꯨꯑꯣ ꯆꯠꯈꯤꯅꯣ ꯑꯩꯈꯣꯏ ꯆꯪꯉꯣꯏꯗꯣ ꯀꯅꯥ ꯍꯪꯉꯣꯏꯅꯣ ꯌꯦꯔꯨꯝ ꯀꯣꯛꯄ꯭ꯔꯥ ꯍꯪꯉꯧꯕꯅꯤ ꯌꯦꯔꯨꯝ ꯅꯠꯇꯕ ꯃꯤꯗꯤ ꯍꯪꯉꯝꯗ꯭ꯔꯣ ꯍꯪꯉꯝꯗꯦ ꯌꯦꯔꯨꯝ ꯅꯠꯇꯕ ꯀꯔꯤꯝꯀꯥꯟꯗ ꯃꯤꯁꯨ ꯍꯪꯕ ꯂꯥꯛꯑꯣ ꯅꯪꯒꯤ ꯀꯥꯟꯅꯔꯛꯀꯅꯤ ꯃꯤꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯣ ꯃꯤꯗꯤ ꯍꯪꯅꯤꯡꯗꯕ ꯋꯥꯅꯤꯅꯦ ꯅꯪꯒꯤ ꯀꯥꯟꯅꯕ ꯐꯪꯅꯦ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧꯅ ꯏꯃꯥ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯪꯅ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧꯅ ꯀꯧꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯌꯦꯟꯈꯩꯗꯣ ꯀꯔꯝ ꯀꯥꯟꯗ ꯃꯔꯨꯝ ꯀꯣꯛꯇꯣꯏꯅꯣꯕ ꯅꯪꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯌꯦꯟ ꯃꯔꯨꯝ ꯀꯣꯛꯄꯩ ꯋꯥ ꯍꯥꯟꯅ ꯍꯪꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤꯁꯤ
ꯀꯩꯅꯣꯝꯃ ꯁꯨꯝ ꯃꯥꯟꯖꯜꯂꯛꯑꯦꯀꯣ ꯑꯁ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯑꯩꯈꯣꯏ ꯌꯦꯟ 20-30ꯁꯦ ꯃꯔꯨꯝ ꯀꯣꯛꯂꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯄꯩꯁా ꯌꯥꯝ ꯐꯪꯅꯦ ꯍꯥꯏꯕꯤꯕ ꯋꯥꯅꯤ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯁꯨꯝ ꯆꯤꯡꯅꯔꯛꯏꯕ ꯍꯧꯖꯤꯛꯇꯅꯦ ꯈꯨꯠꯇꯨꯝ ꯊꯥꯡꯒꯠꯄ ꯅꯨꯄꯥꯗꯣ ꯌꯦꯔꯨꯝ ꯍꯪꯕ ꯂꯥꯛꯑꯝꯕꯅꯦ ꯅꯠꯇꯦ ꯏꯃꯥ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯨꯕꯨ ꯅꯪꯅꯦ ꯅꯪ ꯑꯩꯅ ꯆꯤꯡꯅꯔꯛꯏꯁꯤ ꯌꯥꯝ ꯀꯨꯏꯔꯝꯅꯤꯀꯣ ꯅꯪ ꯂꯥꯎ ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯡ ꯉꯥꯡꯅꯁꯤꯀꯣ ꯐꯖꯅ ꯈꯨꯝꯒꯗꯝꯅꯤ ꯌꯦꯔꯨꯝꯁꯦ ꯅꯣꯏꯗ ꯊꯣꯏꯊꯣꯏꯕ ꯍꯣꯏꯗ ꯑꯝꯇ ꯊꯤꯜꯂꯨꯆꯣꯕ ꯇꯜꯂꯦ ꯀꯩꯁꯤ ꯀꯥꯏꯁꯦ 이씨, 까리게. 낭디 까리기 까리바. 세, 호렌네 라릭수 딱비게, 사포수 레비게. 두가네 낭기 홈워크 에이로이 떠비게바. 세. 아주 지체 에이 ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯆꯠꯂꯨꯔꯒꯦꯀꯣ ꯍꯣꯏ ꯆꯠꯂꯨꯔꯣ. ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯊꯨꯅ ꯍꯜꯂꯛꯎꯀꯣ. ꯑꯥꯎ. ꯍꯣꯔꯦꯟ ꯃꯣꯏ ꯃꯅꯦꯗꯣ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯎꯀꯣ. Thầy Cho là cái này dùng nó gì tiền? Cô chị chế anh đã từ về biểu cho lại nè. Thầy hay cái tiền năng dùng sẽ thì là nó có. Xe, đã sẽ bị cái gì? Năng nghe sao lên nó? Đã, giờ đi. Anh Xe, chị anh chị phụ phụ. ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯐꯝ ꯂꯩꯔꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯌꯣ ꯑꯩ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯣꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯊꯣꯛꯑꯔꯣꯏꯗꯤ ꯁꯤ ꯍꯥꯏꯌꯣꯕ hada marse workshop ki thawsu kaya lakte na tamogi to su phangte aduga ne choksu kaithing ki posite tamo to lo phangdre ne chok pot sitre aduga doraba ado aigi da leina ba sela mo loitre is nangi je dait leiningai pa sel da bagi wera horen numidang waram ne akhoi thonggan da lao
ꯅꯪꯒꯤ ꯗꯥꯏꯠ ꯂꯩꯅꯕ ꯁꯦꯜꯅ ꯑꯩ ꯄꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯄꯣꯔꯛꯏꯁꯦ ꯁꯤ ꯆꯥꯔꯣ ꯁꯦ ꯁꯦ ꯆꯠꯂꯒꯦꯀꯣ 마기 그만이 또 그도 없으면 네가 나로 릭시위나 반도 탕무라기 제, kanangayino. 너희다 토이토이바 nga리네 Ngayo ngayo, hayangway, superfan na ba? 해 하이크루 낭 룽지나 토무라 낭 Oh, nagi say sa baba dugo tom na hawro. 마슈 낭 ꯁꯦꯟꯐꯝꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯂꯧꯔꯔꯣꯏꯒꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ ꯑꯗꯨ ꯋꯥ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯂꯧꯔꯒ ꯗꯥꯏꯠ ꯂꯩꯕꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯪꯅ ꯍꯥꯏꯈꯤꯕꯒꯤ ꯋꯥꯡꯃꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯌꯦꯠꯄ ꯁꯤꯅꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦ ꯑꯗꯨꯏ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯁꯦ ꯄꯥꯏꯁꯜꯂꯣ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯁꯤꯗꯤ ꯀꯥꯏꯗꯒꯤꯅꯣ ꯅꯪꯗꯤ ꯑꯩ ꯃꯔꯨꯞ ꯑꯃꯈꯛ ꯌꯥꯎꯕ ꯑꯗꯨ ꯐꯪꯕꯩꯅꯦ ꯂꯧꯕꯕꯨꯗꯤ ꯂꯧꯔꯒꯦꯕ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯋꯥꯛꯁꯣꯞꯇꯒꯤ ꯄꯩꯁꯥ ꯐꯪꯉꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯁꯤꯡꯒꯦꯀꯣ ꯁꯦꯟꯐꯝꯗꯣ ꯅꯪꯒꯤ ꯗꯥꯏꯠ ꯂꯩꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯑꯉꯝꯕ ꯃꯇꯦꯡꯅꯤ ꯆꯠꯂꯣ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯊꯣꯛꯂꯛꯑꯅꯤ ꯑꯩꯁꯨ ꯌꯨꯝ ꯆꯪꯉꯒꯦ Takune, nanaw na ba ni tisi taga tulay ba? Iya magi manak teman aku laku po. Sian gina tana kari ini. Sian mo kaya mayam na siya. ꯇꯥꯆꯧ ꯑꯩꯒꯤ ꯗꯥꯏꯠ ꯂꯩꯅꯕ ꯁꯦꯜ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯇꯥꯆꯧ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯅꯦꯆꯧꯁꯨ ꯑꯩꯒꯤ ꯗꯥꯏꯠ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔꯦ ꯅꯅꯥꯎ ꯁꯦꯡꯉꯤꯗꯤ ꯀꯩꯝ ꯋꯥꯔꯨꯅꯣꯃꯦ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯨꯗ ꯇꯥꯔꯣ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯄꯤꯅꯕ ꯑꯩ ꯂꯩꯁꯤꯅꯤꯅꯦ ꯅꯣꯏ ꯇꯥꯇꯣꯅꯦ ꯊꯝꯕꯁꯦ ꯁꯦꯟꯒꯤꯗꯤ ꯑꯩ ꯂꯩ ꯍꯥꯏꯔꯤꯁꯤꯅꯤ Nungay Nanaw, nang sian gina to kay paghalun. Nangi sian pambi ne ba siya? Tatuan siya. Nangi sian pambi. Tama kayo naman tayo sige ba? Nunglan kay lera Ako'y napasala pa. Siyal ka bibigyan. Sian mo kaya ano Sian mo yung litine Ising mani mga nata bibigyan tamo. Nang na advance law sila si panadi yamin eh Tamoy man. Nanawang kausap. Yan ba kara siya bibigyan tamo. Kasa Ising mo si puro Tamo. Yan mo nga siya tamo. Yari Lucy. ꯇꯥꯆꯧ ꯑꯩ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯇꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯦ Kari signari. Niyamba leisiti. May palo. ꯑꯁꯤꯗꯤ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯇꯥꯇꯣꯟꯒꯤ ꯂꯃꯟ ꯅꯅꯥꯎꯅ ꯇꯣꯟꯁꯤꯟꯖꯔꯦ ꯀꯔꯤ ꯂꯃꯟꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯃꯥꯏ ꯄꯥ ꯂꯥꯛꯄꯗꯨꯅ ꯑꯩꯅ ꯉꯥꯏꯔꯤꯁꯤ ꯑꯗꯨꯗꯤ ꯇꯥꯆꯧ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ
Si gari sih kita masuk kamera itu. Sidi amandro. Anjir junu nih, kamu tuh kamu nih sih. Tuh, kang kawan lo ya nih. Kari masu kambi kita benar. Masuk dia mah itu kamera nih. Ya ini aku ini. Tuh kang kawan lo ya nih ha. Nami mengani mu cang do mandro. Aduh keren nggak kerja tuh. Kari tejo pada lagi batu. Pare, matam tuh buat ingat lagi. Si nung ini nih, keng kalau no. Hai, nang na khali bo wakhan do ai khangi ko. Kaidorage ma? Saphaba du no oibe yaro hai bani ne. Kainoi ma saphaba do oi yaroi bo. Asibu khangda male khutse sidi. Jatombe amuka halaga hayu. Yengoi, loyam ba hairba nupa masa se yam phaba ngang ni thabak su tawjari ba. Hai, kana de ko loyam ba gane yam thuna luhong thong na ba tawji. Ima, ai luhong giro hai sini. Nati ne. Nang na luhong ki roi hai risibo. Mathunda siki paktraba maring phanba khutum thangkat pato de lai ge ai mine. Kainoi ma, mari leina do bo wangak tangangi do bo. Hey, nang si aina pokpa ni ne. Nang na khanba wa khanbu mama aina kari gi khongoi doino. Ai se la samgi tombirai ni ne tombirai. Lai kai sigi su kai then gi su. Tombirai edana ne maming chaka kan chalimi khangedana. Imana nungtigi sen khomba naming chapadu dane. Aina luhong khiroi haise. Nungtigi sen khombada iming chachabasida. Nang na luhong bada nama thong badine yaroi harsini. Ima khatana haba. Hai, masi su ne ngangra poni. Ngatu nang sida kaidorome. Nangi ne dietary supplement je pige na lakpa. Ngan su nang nai ngonda tai leina ba sel mem pi khradudi. Adursu aina leiba saba kaidorage. Se Ini oi khangadi wa thoi draba. pakhaluno kanham khangoi aigi lona thamba sel na leibne. Ngasi gi dilawrage. Matung de amana piranu ko. Akoi tamoi khangadi ai kumam khangoi ba. La aro shirana ne kayara hanna khalama bane. Mitsi de ne sangsang ik tore. Nanak tek talangning. Ado ina uraga phajadeba. Nang wa mina lana ba thogin. Chalam dai sida wafom amtang di hairangge dana. Kai wa no hayo ba. Bangalore da nang na Mr. India Thoithoiba mai pak poyo. Chalagi ko. Mama. Yes, so. Naraibak naramdam ki. Minsan por pangamboy po. Mamaga mapagat ako lang. Sa lukikiharap. Pabong. Ima. Kasama may papungaman di ako. Manipuri magi mencet. Urung papungaman di ako. Takanya, Selu kaya mama. Yung baga pao Heirok ko. Wait, Neto.
Thoa, ine like bro. Lady, kay hagadam no. Ine da kanam da sumtana kita umnida. Like tramnina chalage. Taloyamba, kanumta. Kay like. Imana ibu taloyamba ga luhongnaba kanna taksale. Ai shu haipam khangde. Imagi wafamdo aigi thamoine yaba ngamde. Maramdi ai thoithoibaga angang waringai de nungsinarapani. Ai maga lapthoknaba ngamni thasadre. Ai madu pumna maksing ado khana tasing khangde. Ai gi wafam sina nangonda tasing na yet po oirabade. Mikup sidagi ai nangbo isan ni haina khalage. Ai ulana khanuko. Ai chalagi. Koi nu hura laga yole bugari ma sing se phanadi ama mani ni ha. ꯑꯗꯨꯕꯨꯗꯤ ꯃꯅꯤꯄꯨꯔꯗ ꯅꯝꯕꯔ 2 ꯒꯥꯔꯤ ꯁꯦꯝꯖꯥ ꯌꯣꯜꯂꯤꯅꯦ ꯑꯩꯈꯣꯏ ꯈꯨꯠꯇꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩꯅ ꯁꯤꯡꯅꯔꯤꯗꯤꯅꯦ ꯍꯟꯗꯛ ꯋꯥꯛꯁꯣꯞꯇ ꯅꯝꯕꯔ 2 ꯒꯥꯔꯤ ꯑꯃ ꯃꯆꯨ ꯀꯥꯝꯃꯤꯗꯅ ꯄꯨꯂꯤꯁꯅ ꯐꯥꯈꯤꯗꯨꯅꯦ ꯑꯩꯅ ꯁꯤꯡꯅꯔꯤꯁꯦ ꯍꯦ ꯃꯇꯨ ꯅꯣꯏ ꯊꯤꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯥ ꯀꯔꯤ ꯀꯥꯏꯒꯦ ꯑꯦ ꯉꯥꯏꯈꯣꯅꯦ ꯉꯍꯥꯟ ꯃꯆꯨ ꯀꯥꯝꯈꯤꯕ ꯋꯥꯁꯣꯞꯀꯤ ꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯒꯥꯔꯤꯗꯣ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯈꯤꯅꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯅꯤꯃꯁꯤ ꯀꯔꯤꯒꯤ ꯃꯆꯨ ꯀꯥꯝꯃꯤꯅꯣꯅ ꯃꯥꯅ ꯌꯥꯝ ꯆꯤꯡꯅꯅ ꯍꯪꯈꯤꯅꯦ ꯑꯗꯨꯗꯤ ꯋꯥꯛꯁꯣꯞꯇ ꯃꯆꯨ ꯀꯥꯝꯃꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯝꯕꯔ 2 ꯒꯤ ꯒꯥꯔꯤ ꯑꯃ ꯄꯨꯂꯤꯁꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯍꯥꯏꯕꯁꯦ ꯒꯥꯔꯤꯗꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯂꯤꯁꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯃꯣꯏꯗꯅ ꯋꯥꯛꯁꯣꯞꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯁꯤꯃꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯂꯤꯁꯅ ꯒꯥꯔꯤꯗꯨ ꯐꯥꯈꯤꯕꯗꯤ ꯂꯥꯏꯕꯨ ꯂꯥꯏꯔꯤꯅꯦ ꯃꯗꯨ ꯅꯠꯇꯗꯅ ꯒꯥꯔꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯛꯄꯗ ꯑꯩꯈꯣꯏ ꯅꯣꯏꯁꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯥꯈ꯭ꯔꯗꯤ ꯑꯗꯨ ꯋꯥꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤꯕꯨ ꯐꯥꯕ ꯉꯝꯃꯤꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯄꯣꯛꯇ꯭ꯔꯤꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ 마부 바람다 미비따라되나 ꯀꯩꯗꯧꯕ ꯍꯥ ꯑꯁ ꯑꯇꯩ ꯃꯌꯥꯝꯗ ꯄꯥꯎ ꯄꯤꯔꯒꯦ 이나오 이거 맛이 먹고기 소라듯이 야무지 파자그래 아주 뭐 먹고이 맛이 만나오싱아도 야매지 맛이 거의 동안에 놓고지디 온통은 예무도 누가기더라 더운도 파지다 보니 어허이 오이 미야 마망데수 핵 파지다 보니 이파 파자다 봐 지금 나오다 봐 핵다 봐 링기에만 하다 봐 핵다 맞다 봐 핵다 다른 파워 맞다 비려버라 이거 까리 포무 마망에다 저우바 하이드나 문화자트라고 기도 마기 맞자 저우바 아톤베도 아도 하나버기 람비치다 भारत की ओइना मिस्टर इंडिया हाइब मिथोन फंगदना फर्स्ट तारीख अचौबा हारिबसिबु ममाङैदा मुना जाता ओइखिबदु नचने इबु तादन मानि मान तराम ओपगे थोरमदो मदु बाटोन फंगबिबरा सिनी आई थोजोपा बाटोन नुम फंगबदि लेजति दो
ꯐꯪꯁꯅꯨ ꯐꯪꯗꯁꯅꯨ ꯑꯩꯈꯣꯏ ꯁꯪꯕ ꯌꯥꯔꯨꯁꯤ ꯀꯔꯤꯒꯤ ꯌꯥꯎꯒꯦ ꯀꯔꯤꯒꯤ ꯌꯥꯎꯒꯦ ꯃꯥꯡꯗ ꯐꯝꯃꯒ ꯃꯥꯡꯗ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯆꯥꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯝ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅꯤ ꯃꯥꯅꯤ ꯌꯥꯎꯒꯗꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯥꯏ ꯄꯣꯔꯛꯇꯅ ꯍꯣꯏ ꯌꯦꯡꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯃꯥꯒ ꯃꯄꯥꯒ ꯂꯩꯖꯔꯝꯕ ꯊꯣꯛꯇꯕꯗꯤ ꯁꯤꯒꯤ ꯀꯨꯞꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯩꯈꯤꯕꯗꯣ Taso nga tawin naman si Pino, Taso. Nanahong Mr. India po ni Taso. Taso! Tanaw, wari po na magtatong na hari ka. Tanaw. शानसी लाखलो बच्चांग फहलसी सानसी लाखलो हक्सांग फहलसी युद्धपना गुलिशाबना भोरकांपना चुरुथंपना संकयम हजबगे